Hi, Mayam. ꯑꯩꯒꯤ ꯒꯥꯔꯗꯦꯟꯗꯀꯣ ꯑꯩꯅ ꯀꯐꯣꯏ ꯄꯥꯝꯕꯤ ꯑꯃ ꯊꯥꯏꯌꯦꯕ. ꯑꯗꯣ ꯀꯐꯣꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯐꯖꯔꯦꯕꯀꯣ. ꯀꯐꯣꯏ ꯃꯌꯥꯝꯁꯨ ꯄꯥꯜꯂꯦꯕ. ꯑꯗꯣ ꯃꯌꯥꯝ ꯀꯐꯣꯏ ꯆꯥꯕ ꯂꯥꯛꯑꯣ. ꯑꯩ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦꯀꯣ. ꯌꯦꯡꯉꯣ. ꯐꯖꯗ꯭ꯔꯥ? ꯌꯦꯡꯉꯣ ꯃꯌꯥꯝ. ꯀꯐꯣꯏꯁꯦ ꯄꯨꯔꯥ ꯌꯥꯟꯊꯔꯒ ꯄꯥꯜꯂꯦ ꯌꯦꯡꯉꯣ. ꯁꯤꯁꯤꯅ ꯑꯩꯅ ꯐꯖꯅ ꯄꯨꯟꯓꯜꯂꯒ ꯊꯝꯈ꯭ꯔꯦꯀꯣ. ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯐꯣꯏ ꯄꯥꯝꯕꯤꯁꯦ ꯐꯖꯗ꯭ꯔꯥ? ꯑꯗꯣ ꯃꯌꯥꯝ ꯀꯐꯣꯏ ꯆꯥꯁꯦ ꯂꯥꯛꯑꯣ. ꯐꯖꯅ ꯃꯨꯜꯂꯦꯕꯀꯣ. ꯀꯐꯣꯏꯒꯤ ꯃꯅꯨꯡꯒꯤ ꯃꯔꯨꯗꯨꯁꯨꯀꯣ ꯉꯁꯪ ꯉꯁꯪ ꯉꯥꯡꯉꯒꯀꯣ ꯈꯨꯊꯨꯝ ꯑꯃꯅꯤ. ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯦ. ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯂꯦ. ꯑꯗꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯕꯅꯤꯅꯀꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯈꯒ ꯏꯁꯤꯡꯁꯦ ꯆꯥꯏꯕꯤꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯄꯥꯝꯕꯤꯁꯤꯡꯁꯦ ꯑꯝꯇ ꯐꯔꯔꯣꯏ ꯍꯥꯏꯅꯀꯣ ꯑꯗꯨꯝ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯕꯅꯦ. ꯑꯌꯨꯛꯀ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒ ꯆꯥꯏꯕꯅꯦ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯏꯔꯦ. ꯍꯧꯖꯤꯛ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ, ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯝ ꯈꯒ ꯁꯤꯠꯂꯒ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯡꯉꯦ. ꯋꯥꯈꯜꯁꯦ ꯌꯥꯝ ꯊꯤꯅ ꯐ꯭ꯔꯦꯁ ꯑꯣꯏ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯏꯁꯤꯡ ꯆꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯏꯃꯤꯟꯅꯔꯦ. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯁꯩ ꯐꯖꯕ ꯑꯃ ꯍꯥꯞꯄꯛꯀꯦꯕꯀꯣ. ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯦꯕ. ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ, ꯏꯁꯩꯗꯣ ꯐꯖꯩ ꯐꯖꯗꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ.
ꯑꯗꯣ ꯃꯌꯥꯝ ꯏꯁꯩꯁꯨ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯇꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯕ ꯑꯃꯅꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯂꯩꯒꯁꯦ ꯅꯥꯆꯣꯝꯗꯒ ꯆꯤꯟꯕꯒꯁꯦ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯗꯣ ꯂꯩ ꯆꯤꯟꯕꯁꯦ ꯑꯩꯉꯣꯟꯗ ꯄꯛꯄ꯭ꯔꯥ ꯄꯛꯇꯕ꯭ꯔꯥꯗꯤ ꯈꯪꯗꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯦꯠꯆꯔꯤꯕ ꯗ꯭ꯔꯦꯁꯀꯁꯨ ꯌꯥꯝ ꯆꯥꯟꯅꯔꯔꯣꯏꯗꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯩꯁꯦ ꯂꯩꯁꯦ ꯅꯥꯆꯣꯝ ꯆꯤꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯇꯧꯕꯅꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤꯀꯣ ꯁꯤꯒꯤ ꯂꯩ ꯑꯉꯥꯡꯕꯁꯦ ꯑꯩ ꯍꯦꯛꯑꯒꯦ ꯑꯩ ꯁꯤ ꯅꯥꯆꯣꯝ ꯆꯤꯟꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯀꯃꯦꯟꯗ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯀꯃꯦꯟꯗ ꯌꯥꯝ ꯊꯤꯅꯒꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯗꯤ ꯕꯤꯠ ꯑꯃꯨꯛ ꯂꯩꯔꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯖꯁ ꯐꯖꯩ ꯅꯠꯇ꯭ꯔꯒꯅ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ